Mayam Kumzria, the Impact News ni Impact News ki Manung Hutna da Wahengbam Lalpal na mayam batam usri ngasi Manung Hutna kanagde topic asi maroina hujujik yam na Manipur da phongphong sariba haibatare hujik lakliba July 21st tagi India ki Parliament session monsoon session horagani haiba waham sigamari lena haiba monsoon session asi manungda Manipur da makatana present rule extension taunana resolution table torobi ai haiba waham lakpa karigumba haiba Manipur da makatana present rule si extend to taragadi Manipur da myam ngangnaramba popular government ma new government ma form tawgani haibagi asadu mami samlakpi film lakpa aduna ori film sida tasing tasena Manipur da PR extension tawbasina Manipur issue si tangai fadana koigi solution pokpada hena mating pangodribra aduga popular government ama laibna hena koigi bapung faba dungo miyamgi solution si prokpada mating pangodribra wahang kya thorokpa aduna laibu posi koigi hajusik sathariba koigi Manipur da sathariba PRC almost 6 months yuksalakadore masi koigi February haukiba February 13 dagi lakhiba PR ni aduna probably August 13 fawda 6 months complete sugadribni aduna 6 months complete sugib taragadi makatana PR extension tawgi haba taragadi koigi parliament ki ayaba ama makatana lahu mathok taba maramaduna chathagadriba parliament session sida another 6 months ama PR section tawbi yanna biga dumba ayaba lahu na biga dumba strategic oiba koigi government ki dumba policy da changsangadribra haibagi wahom lakpa aduna tasing tasina hujik oriba Manipur gi political gi development sida koigi maroina koigi Manipur da laidiba masakna ba koigi political gi angle da duga social gi angle da duga academic musung intellectual angle da laidiba film si kadai faw da yeng karma mongdi ba yabage duga karamba lambi da changsalagadi laidiba issue si gi solution koigi mang da changsbi yagadagi haiba tang duding asi gi Impact News ki khana lokot liba topic asi Manipur'S future popular government or PR to continue having a city topic the khana studio da lengthen do library si yet thang thang library oza Dr. Dhanabir Laishram was a scientist was a Dhanabir Ahmad was a Dhanabir gek thang library oza Dr. K.H. Ratankumar former minister ni was a Ratankumar was a Ratankumar gek thang na do ga gek thang library oza Professor W. Nabakumar retired head of department Anthropology Manipur'S ni oza Ustramusari यहाँ हम क्वेश्चन सी अखोई political की angle दा yang kanda oza Ratankumar lakjagi oza Ratankumar मरोइना हजिक सी मणिपुर दा मरोइना BJP की लेबे MLA सिंह सी मियाम दम ngangnaraga khangnaraga urga lewa हमनी कोई magic number majority ओइबा MLA सिंह मसिंग थोन लरेगा government सेबंग amdi बिनो सी हारादगी हावंगा दम लापो question नि मसी मसी हंगबो कांसिदा हाइबसी लेडी MLA सिंह सी मतिक जादबगिनि हाइबगी angle खरा अदुगा central ना पुनमक centralized option खिबसन मम ओइरगा मखोइसी लेंगबो ओपन ngमदबा मखोइगी याकांगारे थबुक तोबसिन सेम ngमदबनि हाइबगी पाखोम अदुगा मरोइना कोई मतिक साव leader मखोइगी leader chief minister ama khanma ngamdabnu moraga akhoi popular government sema ngamdabni haba singum sum reasons me ama to antoan me am pi have taraja adu hojik lai wa hum jidi maroina makhoi makai degi di khoi ama to ina lady akhoi marakta manada leite yam thuna popular government sem na honori ha wa hum hanjin dum phongdo olai basing ni khoi BJP gi MLA sing makai degi maroina makhoi makai degi governor hanjin na khre central leader sing unaraga even prime minister amsung home minister several pisan bo lai khre hai wa hum sida lai wo phobdi makhoi na miam da popular government sem na nabgi da honori habagi mamim di tahanba adubu hojik lai film di hanjak pangthokaliba parliament session sida properly PR's extend tawna ba resolution table tarogani ha hom lai adan lai hom sidi hojik koi PR's extend tawsina hena lumbagi film da lakpaduni roduna ngangnar me bi sesi do ori film sida PR makata na continue tawsina hena kanar go do brother ka popular government ama meyam na hainaramba uholamba asaduna kadai chakre ha hom lai kamai bi lai political development so से कनोने अखोई की था मंगा मुसुजे लेको जे कोई था तरुक संग को हाई तार प्रेसिडेंट रूल की लाइव से अदुगा प्रेसिडेंट रूल सी करमाइना लाखी के हाई बतु दे कोई लोइंग खम ने लालपाल नसु थंबी की बदा अदुगा मसी की प्रेसिडेंट रूल लाख बगी मसी की कोई की दायित्व हाई बता रहे मसी की अचौबा दायित्व लोभम थोकपसिदी अखोई की BJP की लेरिबा अखोई ऑनरेबल MLA सिंह अदुगा BJP की प्रेसिडेंट मखोइना लोभम थोए ने खाले मरमदि कइगुनोदा मोइगी मरक्ता अखोई यूनिटी लेरमबा अदुगा मोइना मखोइगी ओइबा कंसेंसस मखोइगी लीडर मा मोइना खनबंग मगदी अखोई प्रेसिडेंट रूल्स लाफम थोक्तबने ओके मरमदि अखोई म्यामनसु हाइनरिबा अदगी पॉलिटिकल एनालिस्ट अखंगै म्यामना अखोई एक्सपर्ट्स सिंग पिबिरिबा मोचिदा हाइजी अखोइगी majority lay layna chumna dusu simple majority nati mai saigi BJP itself ta moigi 30 plus ta lejare aduga out of 60 sida congress ki manga khaidu khara leitaba ma yauraga moi 54 si
moi absolute majority ne NDA alliance da adu masi kari gi laina president rule imposed or is kari no haibse masi gi wahang am jam chauna leiden ko masi gi lakpagi maram si akoina drama political drama mayam am ure moi gi akoi gi general secretary insas BJP gi summit patra aga makhoi gi 1-to-1 unaraga honorable MLA sing gi mot lauba khotpa digi group tawraga madu gi lauba series of meetings tawraga koina hotel Imphal da odaga grande da kai da tawgiba drama mayam do aduda mayam na khalam basi soidar maki amakoi gi consensus ama tabangam durwauda magi hana oramba akoi gi ex minister haitare Sri N. Biren resign tawraba matungda amadi soidar maki lakani na khalam bane adu moi ngamgidre maram ji mayam na khange maram ni moi da unity leite hai bise consensus ken oma puthopa ngamdre biren lokthop du bawudi makhoi amarum da mai pa ena lore aduga lokthop matung da kana wen ga de hai bise da makhoi gi marak ta yana da baduna maram ora kanda akhoi president rule lakhre adugi mangja badu de suffer to bode koi people na akhoi Manipur prajana ngasi thengnari sine aduga Lalpal gi question da akhoi gi president rule na Fabra natragana akhoi elected representative amana Fabra haibusiti after all akhoi democracy set paleba amani democracy is the akhoi elected representative na akhoi prajana akhoi ngakcha wai bane prajana ngakcha wai haibusida akhoi elected representative sing prajana sahi manga khuding election tor matungna khallakanda maduna semjaba aduga akhoi legislature madugi akhoi assembly ma lere assembly gi through jida akhoi administration governance mayam ma government form torakanda madugi majority oiba party natraga alliance to na semi baneba aduna akhoi democratic country amadadi system amadadi masi akhoi kanosina akhoi elected representative na sasun to bai se that's the best solution akhoi adu atopa kano leite ha ko adu mai sagi president rule hai basidi masi di just temporary nature ni aduga magi condition da akhoi constitution the piriba article 356 ko madur piriba grounds ma'am do madugi duda pirisi akhoi internal gi law and order magi akhoi constitutional breakdown leba natra external aggression leba na oibe kara pire the ground do adugi manung duda akhoi gi da majority leina semen ngamdre natra semandre ko adu na maramoga na president rules la pambadi nate kanam to pamde president rules adu lakhre ba lakhri basigi maram ji ka masigi daita si kanana pugada ge hebese mase automatically president kanona akoi gi BJP na pubam thoi BJP na adigi muk mokoi gi sigi sida muk akoi gi BJP gi manung sira akoi gi Manipur gi crisis ama akoi gi May 3rd 2023 dagi na ngasi bawda 2 years helabasida masigi manung da akoi di cookies natraga maitais or nagas adu adaina udeba Manipur da leiba MLA oina uzabase adu gi manung duda makhoi tara amadi natra moi BJP gi I think if I am not wrong tariat kumba ma then other parties ani humba moza kwa adu punna tara se masiga punna masigi ji BJP gi state president na BJP party na or central gi BJP na punna boy punjalaga wari san bangam da base kari ge no hai base masira so wahang ma ne Zaratan in Martha Laxon, Zaratan Hik Tambiki for the democratic setup to the elected form of government is the best form of governance. And the PRC Karam Pamana Tedu, Laikiba Kogi, Lady State situation, Duna, Kogi, Lady BJP embracing America, Unity Lake Kitava, Adugam Kuima, the leader Kamangam Kitava, the Lady Kogi government key or state key, failure to number PR Laki Potoni. Aduna, as you see, elected form of government, Ama Hena states the Lady Matokta, Potam Lavanina. Adumaro in a lady, majority in Lady BJP embracing popular government form to be possibilities mami sound we to learn. As you see, I know a fresh election to be time for the Hena lady Canberra, fresh election to win in a furry have to give option number Ubra. Why you Masi Akwigi as per the constitutional provision go. Sigi Matungina Aquina Sigi Hosixi extend over Montinetri. Tawai abagi maram the proposal akoigi sathar lakaduba parliament sessions ida puthopa ma daka lebani na 8 bills ki manung duda maduge one of the proposals oina yawe haibadu ne mase puthoraki doini puthora matung da mai matam khidang di leirimni na
adugi portuni aduga akoina mamangda khannaramse mayamna mokoi BJP gi aduga moi BJP gi leiba honorable MLAs mayamna sumai khalam bisi moigi government ama soina magi restore tor kani habi thajaba aduna bo chief minister aduna woni koi mayamam thengna gare ko madu khalam mani adu hujik laiba posidati madugi portuma udre adigi atopa amana madugi restore tawdragadi akoina khannaramse either dissolve tawama natragana akoigi kainosi extend tawbase masi yamna rare oina aidi animated suspension adum thamaga extend another 6 months extend to bai base masi akoi gi mamangi presidents mayamda masi am rare way na lonaram ne ba adu BJP dedi anything is possible moger everything is possible aduna moina huji extend to base dissolve to bagi wapam oidori bra natraga animated suspension je masi another 6 months extend to duri bra base masi gi si hayeng move to ra gan khangani ko okay adu bu huzik aigi personal opinion dadi mase another 6 months sama extend to ba haibase masi na taibadi masi gi kano se central government na natraga akoi gi president na huziki new government ama lakpase sigi sida makhoi da any kind of betterment ko any kind of madugi phagado ba madugi portu ude haina koina logo tabne amaram duna bumoine amu extend tor ko tuini natraga di seman nabagi moi keno ma pibam to eba opportunity ma madu pi da bagi poram da laabani na madugi portu thaza bale tre confidence mange hairabne ba adu agadi naturally constitutional as party akoi ke constitution of India dugi matungina dissolve to bam thwe dissolve to ka then fresh election ama fresh election tu moina after within 6 months to gera na tagana after 6 months to gera they have center has to take the call aduga mai kidi as per the constitution of India masi aidi dissolve to bam thwe na khale okay thaga si rastan maroina leiba posi PRC 6 months fazal ka tore 6 months si fading aida if possibly hang pangto ko driba koi parliament session sida another 6 months ama extend tawna na ba propose ta ko driba si koi resolution ama koi table tawna ba pot ama hainari posi kai ma taruk taragadi masi koi constitutional oida ba tare constitution matungina de koi miam gi adum elected form of government ama lebi sini hena matik saba sini hena miam gi tamta di yai fagada pon ama koi madana masi assembly si either dissolve tawba natraga fresh election ama tawba masini hena afaba kongtha amadi oigani habe wo hamtani aina oja Dhanabir Laishram social angle the yimba kanda Dhanabir hojik si government ama CM na ba central government hotna de hawjim di chauna ori films da development se tai atar central government na Manipur da popular government no CM na ba hotna ba gi mami taramaga di hojik si myam ngangnari ba hojik PR another 6 months na extend tawro bia hena hainari posi lam da bse adubu haibangam dri tara jibokti table tawdri move tawdri bnina parliament hojik si PR assembly dissolve tawro pai natraga another 6 months extend tawro pai haiba bidingam dri hojbok di onji adubu kari oja dhar miyang da ori film sida as a CSO miyang da public miyang da as a social scientist miyang da kamai yang oja dhar mi la chala khoi siam nungai jani Delhi na lengak mana pambali leadership le ragana sarkar je ni homi no ta siamba pambali chagana mare himatowa adai somda le lenga ko me amjina mo aina wo phangmoido DPR phai na loi khana aina phangmoido DPR phai jine फानबग इहोर होना द्रजानिदा अदुदा हंबिरि बसिदा लाकप तारगदी आइना सुम खंजबददी को अखोइगी थर्ड मे मतुंगदगे अखोइन उबसी अनडिक्लेयर इमरजेंसी लेरे हजिक जे डिक्लेयर निदन को बीजेपी जे अनडिक्लेयर इमरजेंसी खरा हैने थर्ड मे मतुंगदा ngसाइगी अखोइगी मागी सिक्योरिटी एडवाइजर ओइरो अदगी यूनिफाइड कमांड ओइरो करी करी असोमदा तौरप म्यामसिंदु लोइ खंगेदना अदाइदी अखोइगी लेंगाकप लई हाइबोनी केम तौद्रबुमनेबा अदाइ जने म्याम nganagrido si emergency ka chamane haido president nulga ado undeclare lei hraba matungda hoji declare tawrini hoji di declare tawwa PR ne lei se ko sida miyam na budi kari pelu gono aduda yengba ya bama yaurisi khara kupna yeng tari Delhi ki attitude towards the Manipur state ta yeng mujidi khara dinuaite खनुआइते दि मणिपुर से लेनिंगदो मानबम यावरिबा से कुदमोइना थाइना पूर्वाचल स्टेट हारगा मणिपुर गा त्रिपुरा गा देगिदि मिजोराम को पुंजलगा मणिपुर यावदन पूर्वाचल स्टेट ओबिनि द इराबल मतम द लांगिदो अदगिदि
India till Matung we didn't have Magi Kariatare. Full fledged state. Governing political status, self-governing political status, lative. Okay, the Sule Lehende, Haitare. Aduna Ngalingagi, all this Magi education, health, police, public works, see, oh, in the Maxigi, Torpumatam Dugi, school college, Hakataba Port Chai Lake, the Bukokadome Amze, 1972, keep Paris City. Hold the head of departments in Jima pandemic at any can. Muloito Revenue. I still Pange, Pare. I still Pangatunda, Ahuipia, Tramaturg. Idea India, the occasionally highest no more like PRC. PRC extent or possibilities highway in local. Tony. Tony, the Sida Manung, the Magi, Aquina, young Bia hidden Kariadona, Isenda, young lady. Number one, the Pia Jampame was using Lengaxi, Gimongzi, and Gatozu, and Musuicon. And the Yana Naquina Yamna Kupsana with the Ubom, the Indiagi internal security is Amarueba. My prioritized story is the internal security never go. Tokumte, Madam, the national interest of the number one. Other say, when is Haidana? Lakada 2026 March 31st for Manunda, hold the Naxalite, Adagidi, Maoist. No risk resolution here. Sige agendazi yam importance pi moino ko. Aduna koina he hobdi yeng seba. Ngasi bobosi da chingi disam to we pod adu ada resolution lo gi myam ju kaim to draga nungti gi tampak to khulai phaba la lo phaba de sulek lepte. Mo interest sida yam hena leibje internal security kya. Simadi yam senge aduna so long as sahi muki mathang chathani ngadi Takaya Loina Loshalaga Kalmagi, Polar popular government handing them the the popular government I do wear right. Aramasia in a pyre, Takaya, Gaibagi Mong, and Baler whenever. Kiamu Satinis the serious way get Marana and the Sonda quid drone sooner a bomb Tada Vagi to never. The Sigi internal security Zima number one, Yankanda, Piazzi Sangdo, Nimbugi Polar Madra. Akwai Tatarupuna Adum Sangdor Kadagan Pakat Pazuliko. Adagi Amana, Akwagi Karia say BJP Manunda, Lady was the more internet frictions of Wango. And the Muizuki Azu Tazadaba Yam Song Mazule, Aduga Masida Hozilariba, Iran Sine, ID Akwagi Tonariba, ethnic conflicts, Iran say. Sine, the Ladiba Lalo Week, Iran Yamzi, Lengak was in Sigalina Ragasapada. Ngamoy habagi thaza su khar lem do male adagi yam lot pa agenda mana moigi minerals akoina sahi tara umwang da ngang pa mayam du thaza na de denwa my geological survey of India na 2011 the p gi report ko uhori neba ngang na de local paper loi hapena thok to mi yog drena ai magi rare art ka si fazna leire adagi di tang pot mayam platinum leire thau leire uranium leire there was a green marble guys, Yarang Mukapisi, tiles, and the global international market. The Munyang Puneva. Although low in the Moxie, Kamai Lok Toxigena, Kanbazu India, Kandabadina table. Okay. Kaladal projects you see Maria Leneva. Madam the international mana Saudi Shazi, Samnargi Hardi, Sidwedum Toyakeno. Kaladal Turin to Kogaira Zahasans and never Palet Babu Lakwim. Sundra. They Mizoram Lakadun. The government in the government intentions, even PR Manung, the lady, even national resources, Kogi, Lokto, and we do intentions of Buggy Game Calamani. Aduna di Kadobugi, buffer zone, they do know. Sang by Yaya, they enter low, but we book some way other than very lazy. I knocked on a Tambugi Mom labor. Aduga, high mineral means Zizu, Live Tiba, Hagadra, Hagadra. Cookie the Tabaza Gadana Yamba later than I did Technopal Gumba, Chandel Gumba, Sampu. Even Tavin on the Pang with house, so some put a little topia high name. Aduna Sigi, Posijo Edi, Yorum Dongmale. At the Masibiam Zinzi, and Kanda Piazikra, Sangdoga Hena, Pagadra, and a Kanbagi Kenosi, I'm song lay. Adose, Mayamna, Hybrid, but Secretary Sinboiro. Adagi Chief Minister gi hold Minister Secretary tagi security lok thop ko to se PR thamge ha bagi keno di leire dina aduna bill nipan puthor putu da moina puthorei ba khoi gi PR je extend to ngai po do hoy
Rajya Sabha Lok Sabha dagi khana pudi ayab lawna rakhini ko adubu hoji bodi moina lebak tungai mina atai NDA machine du yam banina dum oithoki ba yabagi potsu leiba adu miyam gidi maroina miyam di demand tawidena ko popular government ama dum pamado adagi handak lengak pasindi ai phadau ju male di kaino da leiri bo wathok miyam jina situation jina kari demand tawge se ai understand tawni khaleba siju experience mani dena ko aduda toroi na tawgidradi upalite ko aduga election ju thune ta tohloi moi kaino da khangeba BJP ki image hoji Manipur gi societies da Manipur miyam rakta kayam thinu mang rage je it's very much faded away ko ado si president rule thamaga pyar thamaga khara phagada laga center na khara hena miyam gi hoji gi leriba irang jin lephan ba adagi di khoi gi lambi ga ji thadoraktana adi chingi ge ju khara khulai ga ji khara lokatpa hoti honai dana moi mera pa bi na chingi mera pa susampo gi mera pa bi sangan de gai to try di to ba ore na hana di to de dana dmai na ko adu mai torga khara phala kanda khara ko na khara torkadra adu hoji bodi karim to udri ko adagi singu meyam ji meyam di nuai te ba adu bu amoro moiro india gi center gi lengak sida khoina yam nungai taba masum urisi India gi wena lauthi bhai tai we have democratic politics democratic institution ka but we didn't have democratic politics akhoi ji tasingna democratic politics to biraba constitution gi yengbiraga di sarkar na hana sembe ai ba okay sem da bi ade ji ju namjal thambi adegi di apa ba yam hena state mi power 66000 be state gi power du phajana khut thingjalaga moina tonung to wi mongji lak bajimasi tasingbudi constitution gi yemuri to thok to okay I know adhan me thana question last ning so tang sam interesting weba koi gi Manipur chief secretary aramba PK Singh Prasan Kumar Singh marksi January da appointment to givni almost 6 months move Manipur le ramaga mak na Manipur le manung da mak na phongdok khibasi equity recently phongdok khiba phumni Manipur le riba relief camp sing asi by December forward da loina shut down to no hona gani aduga tangka thokna July October December forward da le riba IDV sing asi resettlement to gani habni aduga masa gi le ramba hanai masa gi mayum da masa gi maramdam da leibe abagi na loi le helagani aduga kitang khudong chada bagina somewhere makhona sariba prefabricated housing da lehna hotna gani haiba bahuma maki target am phongdok khibni ja ado target si fulfill tawjingai da initiate tawjingai da marksi hojiksi transfer to right are hojiksi national commission for ST da secretary secretary anoba chief secretary Punit Kumar Goel PK Goel haiba ma ming jo harap mane amolai lak pasi sigi strategy government India gi strategy si yeng bakanda wari FMC PK singi mana phongdok khiba wa humsi thau en pangthok tingai da sindok khibse si china masida aho bam de dum leiba malik kamai yeng tasina di PR manung de chief secretary je chief minister gumani maje chief executive deba aduga governor adagi di chief secretary DGP moi jine abda ka origin tra ada kaim kanda khoi sagi manung da leriba pot mayam jingsi center dagi phajapajana directives piraga governor na tawga tawya pot singda sometimes karigum kanda moi machine marakta ju problem leiba yawm khale ado hanagi hojiki chief secretary ji akhoi sum mifam da kaida sum thena kanda Manipur gi maram ju yam phajana khangeba aduga miyam na kari pamige se ju khangeba ada adumaina moida kusira sida pharanabagi lengapagi poro di moina tolungdu tawju yadana adu leiriba film sida Delhi na haira ka tawai mong dona lakba matam sida di governor ki market gi su maga khud chanaba masen thawak tawmin bagi apa masu le masu yai okay adu gumbagi anga sidok sin tawduna amo egre adu di moigi manungi pora bani na cha adu amo ro mana tawgena khalama potu chief secretary na haige potu laiba chief secretary su intamne okay tawtamne maram de adu ek tawda de miyam gi reaction yam chong lakne ba ko maram de promise to gi pot din na ai mai thamse okay tha se da maka ta se oza no ko la se oza no ko maroina hojik si PR sum sangdaraga leiba taragadi koi gi aphabam din na te te oza koi gi democracy satpa lewa amada PR se dum sangdara leiba gi film duni Manipur lai se hojik almost 6 months phajala ka dore probably another 6 months amu extend to go taragadi Manipur da
PR สิมาทำยามสร้างสัตว์เล็กตากดีเป็นเมียงอยู่นะยามน่ะพะบ่อดูมาเป็นสเตปมันดีอวยตัวนี้อดูก็ election สู่ fresh election ปังทุกปีโพสต์ central government ไปดีกี่เดือนดูมาถอยตรงนั้นปังทุกก็ให้ไปกี่อาบสิทุนปีกระดูมันดีให้ว่าผมสุดเลยนี่นะอันนั้น PR กี่มากี่ implication สิยังประกันตามันนี่พูดได้จิกสิฮานาเลรัมบ้า government ทุกให้รู้ก็ดี PR เขาเลยเป็น stability เขาดี maintain ตัวกี่มุ่งดีดูมาอุตระก็สู้aduga karumkanda khoi infrastructure aduga leiriba ton ba government ki administrative setup sida kharma khidi hana leiramba popular government to go khena ba khar uptar go su khoi democratic setup to the elected form of government sina hena miyam na hena miyam gi damta di hena kana ba hena pha ba hena yai pha ponum oibani na oiri film sida oza academically yeng ba kanda PR action sum tawle be sina kadai fo yamna miyam da pi ba sai thing kamai yeng bi sa akoina sum masigi pose lalpal yeng ma matam da ko kitan background aina aina understand to zabasi akoi gi state sida lakhriba PRC karamba mawong da gi PR lakhibano haibase si akoi mutang khanna ba phai asa akoi na hana khanna ba su loina akoi naidi naina gare adubu masida la isi akoi gi Constitution ki article the piriba port singu da majority ama enjoy tawriba party ama khakna leiriba port sida resign tawjagibane natra aduna constitutionally hairagadi majority oiba party ama leina PR thamak pasigi logic se kaino haina koi naina bagi mathau taaya ada madu naina matamda aina sum yengjaba matamda matamda thokiba political situation do da akoi gi no confidence motion ama khak lakani ka haibagi wakhalon leirakpa aduga BJP singi marakta akoi gi mot manadaba leibana maram oidana leiriba majority oidana leiriba sarkar sida karigumba no confidence motion do da maithiragadi masi party gi natraga koiba posak da yamna setter tawrakani haibagi wakhalon ji masu masi su sigi logic simasu akoi ni yengba yai ko si ahan bar cause ama ani suba academically akoi ni yengba yabasi law and the order ngasai so akoi gi honorable hanagi minister oibira mana haibi gi basi law and the order si kaitharak na maintain tawbang ngamdragadi internal security the disturbance la agadi law and the order do maintain tawna bagi damakta akoi na kaidok ta gi bu center gi khut thingjan bagi mathau tarak bana maram oidana PR se lakhi bani haibasi masu maram ani sigi manungda animak oina mapum oina role lauram basu yai natraga amana khare hena lauram bagi mawong su oiba yai sigi port si dagi Manipur da PR se lakhi bane okay aduna akon bagi port si da ina emphasize tawjaraga karigumba law and the order ama lairiba popular government sina maintain tawba ngamdadana prajagi lan thum ngakba ngamaktaba prajagi punsida protection piba ngamaktaba akoina chatningba mafamda constitution na piriba akoi right to chatpa ngamaktaba adi buffer zone gi port singsi thangai mak sengna di jure da leite haraga su de facto da akoina leiriba post singsi akoina buffer zone leirak padongna tawbasina leiriba akoi gi democratic oiba life sida achauba impact ama pira abanina popular government sina ngamdrabanina center gi khutthingjan bagi mathau tare haibagi logic to da PR se thamakbo oiragadi housing phawda PR lokthopagi logic amta leite in the sense popular government da leiringai matam du dagi housing phaw laiba PR gi tha taruk sujalakadoriba matam sida akhoi gi democratic way of life sida kari achauba ahongba ma pura khari haiba matam da koina khwaidagi sauna maroina khanaga da point ani khak leya asai su panagi ahan bada akoi the constitution na piriba right leiriba bharat ki mafam punamakta akoi na chatningba mafam da leining mafam da lei haibagi leiba yabagi right to Manipur da ngasi akoi na muknari ba phurup singsigi banung da phurup amana swaida lakpa yada ba phurup amana asom da chatpa yada bagi free movement leida basi akoi constitutional right ama suspend torga leirabani da si suspend torga leibasi popular government leiringai da su ngamgidre aduga union administration nama thamdana PR thamakanda su leiba ngamdragadi edokta gebo hanigi popular government na ngamamdaba thabukto hojik su PR na ngamdamnina law and the order si PR na bhau ngamdramnina popular government na ngamdadana PR lawbani PR da su hanjan nan ngamdragadi amu popular government hanjan lakpagi logic si di illogical oibam thoktiaba
adun hanjan bam thokte adugi mathakta se IDP singi internally displaced person ngasai ko na hojik outgoing oidoraba chief secretary na hairam ba December baugi manung da loisan gani ga haibasi IDP singsi loisan gani haibagi wafam laina IDP singi internally displaced person singsi gi moi pen da baduna hengalakta na moi gi lairiba rehabilitation oiba center do da moi democratic right ama tandana koi sit in protest kumba tora abani da singa pukhau da protest sigumba pot leini ngai manung sida internally security gi oiba pot sida leini ba disturbance gi degree si handa bagi pot da kitang handaraga su madu yamna visible oiba yamna mayek sengna uba mawong da handadri nina hauji phau leini ba matpham sida PR handokani haiba sidi logically thinking tawada di logical oiba sumai oidia karigumba handokpa taraga di some political benefits kara ruling party ki political benefits natraga makoi gi kanaga daba makoi gi image sok na bagi hanjal laki haiba bangaire aduga leiriba logically yengu matam dadi academically yengu matam dadi sidi tawbam thokta ba pone adubu ngasa ekoina haina gi ba pota si tawbam thokte logically chumme logically chummaga su practically democratic way of life ama leiriba leipa amada akhoi gi democratic rights kara suspend tawraga thambasi kadai phau democratic way haiba gi question number thole eba practically yeng matam adu dane ba democratic oiba political system amada di prajana khanba mi hutna ngakja ba sarkar asidi sarkar pairiba sakti gi chukli pairi singdo they are accountable to the government they are accountable to the people and they answerable to the people. How the governor is not answerable to us. Okay. People the answerable oide chief secretary is not answerable to us. Adu moi di bureaucrat officer ni. Natra. Aduna people the answerable oide baduna people gi interest ta kadai bok thabak tawrak kadage union government gi administration na natraga popular government na malera kana na kayam yamna popular government do di akoi gi elected representatives ni na moi di they are answerable to us. Aduna people ga nakna ba people gi right to pura ke hairaga di democratic way of life ki practice ta in praxis ta madu akoina logically yenga di democratic way life ama laiba state ama khakta people ki democratic rights more than 6 months aduga amuka hanna another 6 months amka sangdorak pa natraga election tor pa do lagadi matam suyam kuina kaidobagi democratic political system amada people ki democratic right to suspend to doino haibagi question number so thole okay pot ani sigi dilemma ne hausi ladies aduna logically yang matam dadi ai gi wakalon dadi hausi hanjan bangamde maram di at least akoina ngasai naina gi basida hausi India da yauriba party sida BJP leire BJP nataba atopa muknaba community gi se margi oibe yai paite gi oibe yai adudagi di se akoi haukip gi oibe yai natraga akoi gi kipgen gi oibe yai sigumba represent toba moi MLA taramuk leiri adudi BJP na majority oiba sarkar sida sarkar ama semba matamda free movement leitri ngaida natraga makhoi tarasi yauhallaga magi cabinet minister to the yaudana BJP na sarkar semba si BJP gi point of view dagi logical oibra practicable oibra logical oidra about the practicable oibra moje political praxis da sigi posi never leiba khanari se aduna sigi posi yeng matamda aina sum yeng jabadadi haujik manipur da hoi lakada ba nongju gi mifam sida sangdora kadra natraga dissolve tor kadra haibadu so ai wakal di dissolve tor kada wudi mande leiba bharat ki leiba political gi kan si yeng matamda tawdaw mande extend tor kada wa mali aduna si yaudana changthok changsin yadri ngaida leiba furup mayam sigi chathok chasin yadri ngai sida leiba MLA tara do so amu manung da yahon ba yadri ngai sida popular government ama thamba hai basi politically moida practicable oida aduga moida kana da pot mayam ama leibani na hauji makta khoina kaidok ta ge bu ai wakhallon da di subject to correction logically haijar matamda manipur da PR adum sangdora kini athubam matam sida manipur da sarkar ma semgani habagi potse logically yengma matam dadi oithokte adubu masigi makha samdarak pada aina kitang haijaningba mana haugi si mipung khudima
yam sengnamak hairaga mungnariba phurup macha mayam adudagi maru oina leiriba achowa phurup mayam sigi marakta mungna basidagi tholakba awa basina economic life ta khoi sola iba akhoi social life ta pirebe impact mayam si urura kanda hanjan bana phai haibagi pot namak laedana adubu karigumba hauzik se akoina karigumba dissolve tawraga ma khoi leiriba assembly se dissolve tawraba aduga election se tawraga matam su sangredana ko sahi makaidani yam sangna matam su leitramni midterm oina sigi tawr matam da aina sum yengjabada hauzik leiriba political party irrespective of political party sing sigi natabada akoigi ethnic politics ki marai haidal kadama male identity the based over ethnic politics tawrakpa aduna identity the based over ethnic politics se tawmatam da maru oina thola ising se political brokers political entrepreneurs yam thola ethnicity da koi na bele ethnicity se kana ba leader karna magi khudong chaba khara phangna bagi ethnic politics to ni moi duni ethnic entrepreneurs ethnic conflict thola kana ba na moi phang praja da wa aduga mayam da utpadana noigi da makta khoi na honari ni haiba ulaga moi na tokjaba phangba wa na praja na wa aduna thangai mak ethnic politics to ba posida moisi entrepreneurs and industry in lorga conflict industry in lorga entrepreneurs in khanaba baw yawramne aduna haujiki leiriba phibam sida kari gumba election to wataragadi leiriba akhoi haujiki yamna kari haini sokchallaba akhoi yamna kari segmented oiraba adu the shattered oiraba nungjen kaiba dona machet kaiba dona kairaba manipur gi social system akhoi social hardware se masida leiba ethnic divide se ayu wakalon di different way kan hena lusan kan khalle maram di kay no tampak da su ethnic politics tor kan ethnic ideology da anti weba mawong da vote khoma kadi maruina sing da tongan ba leiba community masa sing umbrella identity leiba sing se vote tor ko matam da se BJP gi ideology da vote khoma congress gi ideology da vote khoma regional party gi ideology da vote khoma gi mauta ethnic identity da base da yumpham oiraga vote se khomgan naraga di ethnic divide se hena lusan laktana hausi ki leiba ko gi social situation se sidagi hena phattaba social situation nama lakpa ya bagi wakalon ai akiba leije aduna sigi wafam sidi phajana muktan nainaraga praja miyam nasu sarkar nasu irrespective of the differences of the political ideologies tawraga state sigi karamba mongda khare hena phaba posaka madal lakpa ya bagi ai base masi abuktan khallaga collective wisdom ama apply tawraga leiriba akhoi idea of manipur and leiminari bi wakalon se kai hello haragadi masi matam thengdagrani haini okay thagasari oda